DGP na Kangpokpi da satuna mafam adugi security ki phibam yengsinbaga loinana CSO singa su Unakhre Manipur gi nauna DGP oiraba Mukesh Singha na ngarang Kangpokpi district satuna mafam adugi security ki phibam yengsinbaga loinana civil society organization CSO singi lusingba singa su unaduna wari sanakre DGP Mukesh Singha na ngasi Kangpokpi district police officials sing Central Reserve Police Force CRPF ki personnel sing mathang unaduna security ki phibam review tawkhibaga loinana koki jaugi civil society organization singi lusingba singa su unaduna wari sanakhi Manipur gi oina khwaidigi sensitive oiba district ama oiriba Kangpokpi state ki makok thongba police officer asina masamak satuna mafam adugi law and order gi phibam yengsin khibni DGP Mukesh Singha bu Kangpokpi ki SP Kuki NP Manipur Kim community leader singna traditional sal khudol tamduna maku taramokhi DGP gi khongsit aduda additional director general of police law and order Lari Dorji amati ate makok thongba police officer sing loinakhi Manipur police na mafam aduga law and ngaknaba hotnabada mari lainab stakeholders sing kusam maduna lokoliba thabak singbo DGP na thakat pafongtoki khongset adu Kuki NP Manipur gi maike digi Manipur thukliba conflict asiga mari lainana sena ahum panba memorandum ama DGP da pisinki maru oine security miyam gi punsi ngak sienbegi miyam gi thajaba hanjilaknabegi law and order ngakpada misang mikhai naibana singbegi wafam memorandum madu yauri DGP na share lawtuna pangthokiba security review mi phamaduda ADGP training Lunsai Kipken Kangpokpi SP Rahul Gupta amadi atai police ki makok thongbo officer sing sarugaki mifam aduda maruoina security ki leiriba phibam amadi operational preparedness ki matana kupna khanaki khongsel adugi sarwam oina Kangpokpi ta deploy toriba CRPF ki official singas unaduna leiriba security ki phibam gi matana wari sanaki CLP lusingba ke mega sandrena lengak to wahang pareng halakli CLP lusingba kaisa mega sandrena lengak to wahang pareng am hangladuna masigi pakhompi na bataksilakli CLP lusingba ke mega sandrena social media thagalakpa post amada Manipur lengak ta hanglakhibu wahang singadudi sahi ahum helaba Manipur irang asi karigi ngasi phawba loisindana thamlibano misam kya halan khikadori kaya na phon khikadori aduga misam kya na thiba khangdana len khikadori ngasi phawba thiba khangdana leriba misam sing phangnaba legana sapsaba karamba thorang lokhalibagi awaba phibam amada hauzu phawba IDP sing lising kya relief camp singda lehenduna thamliba asi karigino Manipur thukliba crisis asigi daita Manipur lengana pugadabani haibisi lengana yajagadabani misam yam hatpa phakibagi thawdok sing karigi akaknaba matamgi manungda thigatuna asumba puthokpa ngamdribano community ki marakta aki tujungbana pikthalliba matam asida matau kramna lengana Manipur amhausa gi phibamda hanjilakli haina phongdoklibano Manipur miyam gi kholau kyam kuina tasinadana lekhigadori community ki marakta thajanaba amuhanna purakna sapsaba karama khongtang dokholibagi haibu wahang sing hangladuna masigi pakhum lengana pigadabani hainasu taksilakli Unakhre gi New Haven da khongjang sangsinba tangkul khunja sing AR na saina kanduna tanaikri asu open yauri Unakhre district ki New Haven village Assam Rifles ki outpost hangdorakpa bu Katholong di Katho Katamna long amasum Katho Women's Coordination Committee na kana yaningdaba phungdokpaga loinana atuba matamda khulasidigi Assam Rifles personnel sing handokhigadabani haina tangkul khunja singna New Haven khul khongjang sangsilingai serakta ngasi nifu suba Assam Rifles ki kangbo mana khongjang sangsiliba New Haven gi khunja sing tear gas kaptuna tankhaibaga loinana saina kanduna futakhrei AR gi action aduda Katho Katamna long mahairoi loop ki president Mathotmi kasar soktuna lekana krehari Papa masida Assam Rifles ki outpost ama thamjilakli basi mangjona khulgi amadi mari lainaba village authority digi ayaba laudana nadol thamjilakhi bani hairaduna lopsing asina khongjang saksilakhi bani loinana New Haven da laiba Assam Rifles ki personal sing khudakta mapam asida gi handokhi gada bani haina demand tawri ngasigi AR gi action aduda nomai phapo blank fire tawduna khongjang sangsiliba khunja sing tankhaina banakhi AR gi action aduda khunja kya so panang le hadi panmayabadi New Haven da Assam Rifles ki temporary outpost thamjilakliba mapamasi Sogbo village ki jurisdiction manung da lebani maram asina
मरी लेनबा अथॉरिटी खुंजासिंग अयाबा हाना लौदना खुदक एआर की पर्सनल सिंग थाजिलक्तुना मखोइगी आउटपोस्ट अमा थमजिलक्पा असि याबा ngamloi satharaklib thawong asi Manipur village authorities in hill area ek 1956 की mayok tani hari ek amadi logi wangmad khulgi jurisdiction manung da lansilakpa asi local administration hakthengna threat torokni village authority ki maike digi occasion kya da mafam asidagi Assam Rifles handokina ba khangnanduna lakpani adubu wafam asi thawoidaba silebthibani maramasina bakhatana pamdaba thodok thulak tarabadi madugi apapata pumba New Haven da ladiba Assam Rifles ki personal singa pujagadabani hainisu fundurakli Naha singbu hingsa gi thawong de ki lapna lehanana ba village authority amadi CSO singna wakal tahansi Manipur police in khalakli ba naha singbu hingsa gi thawong sing sa thadana ba village authority amadi civil society organization CSO na wakal tahanana ba wapam security force ki makai digi thamlakli security force ki makai digi urkhul district ki village authority sing amadi CSO sing in khalakli ba naha singbu hingsa gi thawong degi lapna lehanana ba amadi thangnaba district sing hingsa gi thabak sing sa thandana ba wakal tahanbagi thabak sa thanaba khankri Kangpokpi district ki loibol khulenda miyo hum khat kraba matung security force na coming operation sa thabaga loinana madaki wapam masi thamkibani Kotland hadak hingsa gi thawdok thukraba matung haukiba thangja numita ukrul district ki litan Mahadev amasum Sina Kaithil gi akoiba mafam singa madi Tangkhul Nagar namna khundaba highway area singda haukiba thangja numita coming operation sa thakibani harib urkhul district ki manung sanba mafam singa si kokina majority oina khundariba Kangpokpi district ka tainana lairiba mafam sing haina police na thadorokpa sirolamda hari police ki sirol sina makhata haukiba irai numita Kangpokpi district ki loibol khulena nupi ama yauna mi hum hatkiba thawdok matung paksana thi humbigi thaba sa tharakpani community animakna khundariba khulsing security force na patrolling lab tana satpaga loinana bunker na sing buleramba sing thugaibagi thabak sa thari hari sugi secretary makhada leiba loop ama oina KNF ki Cadre khudingmak masa masa gi designated camp sing da adumak lengdana laidi KNF Kangpokpi district ki loibol khulend miyo hum hat khiba madi yum taret maina tha khiba thawdu adu Kuki National Front KNF na sathabani haina maral sirakhiba wafam front asina kan yaning da papudurakli loinana sugi secretary makhada leiba loop ama oina KNF ki Cadre khudingmak masa masa gi designated camp sing da adumak lengdana laidi rakli KNF na thadorak pasyola mada lebak thiba thawdu adu ga loop asigi kariguma hiram amataga mari lenedi KNF na ishagi Furup landa sa thakadabanati isagi furup te hingsa gi thong sa thaba organization na moina miyan uhona honarak pale thibani amadi masimak thawdo odu kanana sa thabano haiba aseng bo losinana ba miyam utsai ben hari loibol khulen gi misam ohum khat kiba amadi lanthum sing amang ta sa thakhiba thawong asi lup asin akan mamong na kanem tawi sugi secretary makhada level loop ama oina KNF ki Cadre khudingmak masa masa gi designated camp sing adumak lengtana laidi Maram masina mari lenaba civil society organization sing amadi politicians sing loina media gi silinaw sing asing basum mamutana khanglaba matung wangang biyo madi pauk biyo aranba pauk sandokpana peace stability amadi public confidence sound akaiba pi hen spungdorak loina laibol khulen gi laikhidraba khunjahung gi imung munung gi awab ru KNF na saruk yari hedakli